Ahanmada maroiba pau. Chief Minister na Thangmaiban gi Cherau Ching amadi Haingang gi Margin Polo Complex ta open gym ani sangaduna miyamda sinakre. Tuition chatnaba tholakpa nupi macha amada makhut sangluba nupa ama Imphal West ki police kampuna hojik ngai haki mamangda fare. Driver fubada chainaba miyoi pung nifunipan ki manungda cherak pitrabadi Imphal More lambida matam kaltana ban chatharagani haina driver singna lauthokre. Prime Minister Narendra Modi ngasi Himachal Pradesh ki Bilaspur da All India Institute of Medical Sciences M Sangakre. Amadi India da hokiba pung kunmari da nauna COVID-19 positive oiba miyoi lising aniga jamri punipan thingnakre miyoi tare na lekhidre. PONYTV numidang waram Manipuri pau mining tabiri basingbu Monica SANASAM taram nokchare. Hojik pau sandong na pijare. Chief Minister nong thamam bire na ngasi thangmai bandal leiba Cherau Ching amadi Haingang da leiba Margin Polo Complex ta open gym ani sangaduna miyam da sinakre. Thoram aduda thangmai ban ACG MLA Khumukcham Joy Kisan, Secretary Dr. Rajesh Kumar, Additional Chief Secretary V Bum Lunmang amadi Director Tourism W Ibohal Su Sargyake. Zim ani adu Chief Minister Indigenous Martial Arts Academy Manipuri Makhada Government of Manipur na tengbang laga thamkibani. Thangmai ban gi Cherau Ching open gym sangaraba matungda Chief Minister na apenba phongdok aduna gym sing adu ningthi na ngak senduna thamnaba Imphal West ki SP da pautak piki. Haingang gi Margin Polo Complex ki gym sangaraba matungda complex aduda sagol kangjai sanaroi gi mitam khiliba adu gi thabak sing yengsen ke engineer sing amadi contractor sing gawari sanaraba matungda chahi asigi November thagi ahanba chayolda thabak pumna mak loisina ba pautak piki. Tungda Chief Minister na luching bakangbu aduna Manipur Police Headquarter amadi Manchipukri ki Civil Secretariat Sem Sariba Singsu yengsen ke. Ayuk angan bada tuition chan na batholak pa nupi macha amada makhut sang lubat nupa ama Imphal West ki police kampuna fare farba miyoi adugi maming haubam ibom chakawi chahi nifu humdoi sure Imphal West ki lalambok makhongdagi ni haire. Police na social media da thengnarakpa CCTV footage amagi matung ina miyoi adu thigatuna fakhibani. Imphal More lambida passenger service tauba eco van gi driver ama sakhang daba singna lupa chama piramu yade habagi wahauda ngarang numidang tamthina furakle hari driver fubada chainaba miyoi pung nifunipan ki manungda faduna cherak pi dragadi Imphal More lambida matam kaltana ban chatharagani haina driver singna lauthokre thodok asigi matangda khulai paiba lalhoba singna fubadagi soklaklaba Sora Kaithildagi MD Abdul Hakim chahi kuntra apokpa Abdul Azizna Mahak ngarang numidang pung taret rom taba matamda More dagi passenger ningthina phangdabana pot khara puraga mayumda thorake mahaki gari na tengnopal gi miyamna zero haraga sukhangnaba Chamol Village yorakpada khul asida leiba hana dagi hona kukila thobasna tax lawfam da ngaiduna leiramba miyoi kharana mawanda mahosa gumna lupa chani yangkhai piram na bakhangan ke adubu mahaki gari da passenger amadi pot yaudaba aduna maram oiraga makhoina hariba senfam adu piba ngamloi haike maduda lupa chamadang oiraba su piu habida piba ngamkhide madudagi mahapu mafam aduda leiramba miyoi sing aduna furakhibani haike amaramda MD Abdul Hakim bu furakpa aduga mari leinana Kakching district ke Sora Kaithelda Imphal More lambida passenger service toba gari driver sing na mathau toba leptuna khongjang sangsinkhre khongjang adugi matangda driver amana phongdorakpada lal holup singi tax pidi haiduna driver furakliba mafam ase police ki post kasu yamna naknaribani asumna police laina lambi asigi mafam kayada lal holup singna tax lawba amadi driver sing ot naibasi atubu matamda mideng changbiduna mara leiba singpung nifunipan gi manungda fabiyu karigumba faduna cherak pi drabadi lambi asida matam kaktaba ban chathana ba sem sare amadi khudeng thabida leiba Assam rifle na lambi asida pot puthok pusin tawriba gari singda akagnaba chang amada pot puhaliba asisu lengaki mari leinaba singna mideng changduna mahosa gumna pot puba yahan biu haiki
मोरे तो इम्फाल से इकोवेल यामना वाजब अमतंगी अखोई खुदेंग थाबिदा आसार फल जिना पोसी पुहन बदी यादरे से ममा अली ब्लैंकेट अमनी तौर दम पुहन मोदे अखोई दिली पुबदी यादरे अदुगा मखादा लानबा इकोवेल लान बदी याय अदुगा इकोवेल ड्राइवर सिंग लान बदी यादे कोई खुदगी मीना लान बदी याय खुनगी मीना लान बगा खुन पुरसी का खुनगी मीना फंगिन सरक हम तो कोई अम्मा फंगे अखोई ड्राइवर सिंग ने फंगमा सरक अम्मा खकनी फंगी से पोत अम्मा कारवासा मल्लान बगांदा लुपा चनी यंkai चनी अदगी सोमदरा भाराना लुपा चाहुम चनी यंkai चाहुम दुम दे चनी यंkai तारे अखोइन तान पैसा दुदी पुदबदी यादमिना माजोन वाथिदा गनि खन बदगी अखोइन लाथल्ले लान बदा दुम मोइना अखोइना फंगी पैसा दुम दुम लाहौरे मोइ को यंतन बि कोइन थोय होजि बिकाउरि जे तेनो पन यौ गदर किलोमीटर अनि मुवा नाइदा अखोइ जामुल विलेज साइड जामुल विलेज किसिदा अखोइगी नहारोन गिनी कलेक्शन हाइना कलेक्शन तो बिष्णुपुर केंद्र की वार्ड नंबर 7 द लेबा नामगाइजंग यूथ क्लब की तरुक सुबा एनुअल यूथ डे की थोरम ngasi नामगाइजंग कम्युनिटी हॉल दा पांगथोखरे थोरम अदुदा यूथ अफेयर्स एंड स्पोर्ट्स की मिनिस्टर क्वांथौजम गोविंदास विलेज चेयरमैन टीएस असून डॉक्टर जानथ्वाई दांगमई अमदी कामखुलुंग पानमैना मरु एबा मियोय ओइना सरुक याके थोरम अदुदा चहीसी की क्लास 10 अमदी 12 दा मकोक थोंगखरबा महाइरिसिंगदा मनापीदुना हेन अफाबा ओइना बापुनिंग थगतके विलेज चेयरमैन टीएस असून नहा सिंह बुतुंगदा मियामगी अफाबा थबक तौदुना चाखतनाबा होतनाबदा वाफम थमके डॉक्टर जानथ्वाइना तोंगान तोंगानबा मफमदगी लाक्तुना खुंदादुना लेरबा अखोई मसल पुक्चल तिनाना लेदुना अफाबा खुनाई अमा सेंगतुना चाखतनाबा होतनासी हाइके थोरम अदुदा मिनिस्टर के गोविंदासना लेकाई अमदि लम खुदिंगदा लंबी असी असुम चिनबा हेंजलकलिबा असी सेमलगनी लोइनना कम्युनिटी हॉल अमा सानबा एडिशनल चीफ सेक्रेटरी गा तानरे कुमसी ngamdrasu matang chahidadi soidana sanaba hotnagani haike mafam aduda angawadi center ama hangnaba hotnagani haike additional chief secretary ne additional chief secretary ne hire ma loina na honage adu kumsi ma loiba ngamdraga so next year fawdadi loina na honage na hai aduna ina mayam na hajaning badi masigi lamsisu ibana tawga Ipaga Tanaraga Ipaga Tawga Levi Ulam say all credit goes to Ipa Sun. Mana Kana Honabi Neva Aduna Mana Kalinga Matam the community wholesale and Honas again. Aduba Aina Roy with the hygienic is Yana hygienic is a take Mate Aina Haros in Solo Tanagani, Aduba Anglwadi Center like the Vasi, Anglwadi Center Mahapani, BJP Party Kamba Akuyi Party अखोई विचारधारा अखोई इडियोलॉजी लेरिबे प्रधानमंत्री जी की डेवलपमेंट की सिदा थाजबा मीसिंगा अखोई हापसी ओके ओहनसी अंगलवादी सेंटर थामसी Manipuri University Students Union Mushu Lisingani Kunmathoi Kunithoi na singduna The Transformation of Education Begins with Teachers Cyber Theme da World Teachers Day thoram ngasi Manipuri University ki Centenary Hall da pangthokre thoram aduda akhanaba mitunglen oikiba MSPDCL ki chairman amadi thanga AC ki MLA oiriba Tongbram Ravindra na hai miyoi ba amana magi lamchet adu fatraba chakhatba khunai ama oina ba hotnabada oza singna achoba thodang lori makhoi gi thodang asi mahiroi amadi miyamna kathokpam thokte kauthokfam thokte oza singna takpi tambiduna ngasi khunai asda masek mangal thokna hingba ngambani haurakliba naha sing lamchet mangkhrabadi miyoi aduna lairik fana hairabasu officer oirabasu madu khunai asida dichana phum khangdraba lamchet yaudraba phazafam laitaba miyoi oi maram aduna mahairisingna ngai haki wakhalda pukningi apamba fangnaba nataba lambida chatnaba hotnaroidabani haiki Athoiba mitunglen oikiba MUG VC and Lokentran High University asida tamliba mahairisingda takpi tambiba asina mahairik khara khakni haina khanba langani masina khunai gi yumbiral singda takpi tambibani haina logani education asina khunai ama ahongba purakpada chauna thodang lori afaba khunai ama ohenge hairabadi afaba education system laihanba mathautai masida university asina su thodang yana bahotna minasi haike thoram aduda Manipur University ki Vice Chancellor N Lokendra Dean School of Education Takhalambam Inaubi School of Humanities S Ibotombi School of Life Science R Bharat Tharanjan School of Mathematics and Physical Science K Yugindro School of Social Science S Mangi Dean Student Welfare M Premjit Amadi Musu Lisingani Kunmathoi Kunithoi ki President SANASAM Stebensu Sarukyake Mahairisingna su Natkyo Ibajago Isekaya Utki Amadi Ozasingda Mahirisingna Khodol Pot Singsu Piki
Maihaurodagi laireklaba pengba amadi ngatonbu kannabagi pandamda Manipurgi mapanda aikhoigi leijaramliba ngasingbu sak takpagi pandamda ngaton amadi pengbagi nga kaukta puthokpani haina Lamlai Enterprise ki managing partner Kumanthem Rakesh na fongdokre wafam asing asi Manipur da ahanboy na North AOC da leiba The Classic Hotel da Lamlai haina mingthonba Ken pengba amadi ngaton launch tawbagi thoramda fongdokhibani Thoram aduda mayang Imphal ACG MLA Kongkham Robindro, College of Food Technology ki Din Dr. N.G. Iboyama, Thoubal District Chamber of Commerce and Industry ki President Dr. N. Sarachandra, Mayra Foods ki Proprietor Hanjabam Subra Amadi, Globis ki MD Rosni Kumar Yambem Sarukyaki. Thoram aduga mari lenena Kumanthem Rakesh na makhatara dun hai, Mangki gadora ba ngaton amadi pengba asi market ta yolabasu akhanaba nga oibana. COVID ki matamda farm tawriba miyoy sing amadi lalonbi singi awaba urubadagi nga kautagi wakal asi lakibani. Ken sing asi brand solution da preserve tarba matungda puthokpani amadi ken asigi arumba asi gram chamri yangkai asida mapangi sarukta gram chani yangkai oigani. Ken asi chahi ahum chupna thamba yagani amadi www.lemlainga.com hariba website asida order tobirakpa miyoy singi damak free home delivery fangbigani haina su fongdoki. Matun hariba dagi pengba hariba nga makhan ani je khoi customer khara khanba aduga marginal farmer ga jingna masigi nga makhan je thendong legane na koi yor matung dai da lalon bina kaithen da puraga yor ga yadaba chahi ahum mari ga sitta gi lerba corona manung dai da koi home delivery tawra nga ga jelo yon gi ado opportunity ama thengnare hadi customer jingna poche lainingba sona kandana supply tawdaba ado market ki khoi gi loop hole sama haitare we see them as an opportunity ado sigi opportunity je koi tef tawnana ba home delivery service se hojek traffic jam laibajina maram moega koi mayam extensively thin bangam de bawje je akoi delivery partner atopa ma hire tawraga pot thinna bona kanda de mo live fish akoi gas hala thin baje muksi thin bina na ba reliable service provider je koi manipur thi phangdaba marginal fish farmer in terms of thousands akoina positive impact pi bangam gani habe wakhalon du daida akoi 3 times akoi market trial tawra matung daida positive feedback lakpadagi akoi ngasi gi tanja se lauraga ningon chakau bo nangnana bo koi pose launch tawjabani Kakching Popular Sporting Club KPSC Kakching Khunyai Lekai lingkhat ki bagi chahi umfuni toy suba mapok tumit thoram ngasi executive Sida Fuga Nitweda Suba Kai Kunam Gorina Ya Yeti Alaman Thoram ngasi club asigi executive committee na sinduna club asi sanabungda pangthokre tongan ba makhal mathil gi thoram kaya galoina na pangthokhiba ngasi thoram aduda wabagai ACG MLA Dr. Usam Debena athoiba mitung KPSC Kakching ki President Y Sam Chandra na thoram mapu amasung Bubon Brickfield gi mapu Naurem Nopurna akhanaba mitung oina sarkyaki thoram aduda KPSC club asina konba mafam singda leiba larik lashu sana khonaba amadi arts and culture gi lamda mithoi mihelaba singda meritorious award yauna tongan ba manasing lanthokna pungning thawaki thoram aduda athoiba mitungi warol piraduna MLA Usam Deben hai lekai lamdam ama chakhatna ba hotnabada club ki thodang yamna chawi club ki thawpuri ba singna su thamoi singna aina thawpuri ngai matam khara aseda kathokpa amadi khang bakan ba amaga loina isagi ithau pangthokpina ba amadi lekai gi miyam na su club na paikhalakpa thabak thoram singda isagi angam ba mateng pangwi bagi mathau tai haiki Director of University and Higher Education Thokpa Order amagi matung ina academic session isingani kunithoi kunhumdoi gi college student union singi mikhal lakliba October 12 da pangtholagani hari scrutiny lakliba October 3 ki ayuk pung 8 dagi thajin ba hoba yare nomination withdraw tawbagi aroiba numina October 3 ki nungthil pung 3 fawbani election asigi board October 12 gi nungthil pung amadagi thiba hawgani loinana numit asi maktada board masing thiba loibaga board ki result haidokani hari amadi ID card saba amasung tanthok khibagi aroiba numina October ki tang 10 ni hari Hauzik Paugi Marathon Atemba break amalamina se
ꯉꯥꯏꯈꯣ ꯑꯁꯨꯛ ꯊꯦꯡꯉꯕꯁꯤꯐꯥꯎ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯇꯥꯆꯣ ꯂꯥꯡꯕꯜ ꯀꯩꯊꯦꯜ ꯆꯠꯂꯨꯕꯅꯦ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥꯁꯤꯡꯅ ꯑꯩꯈꯣꯏꯕꯨ ꯑꯄꯪꯕ ꯁꯤꯕ ꯖꯨꯋꯥꯔ ꯃꯦꯂꯥꯗꯣ ꯑꯣꯏꯔꯝꯒꯅꯤꯅꯦ ꯑꯗꯨꯒꯨꯝꯕ ꯃꯦꯂꯥꯗꯨ ꯅꯠꯇꯤꯌꯦ ꯇꯥꯆꯣ ꯁꯤꯗꯤ ꯌꯦꯜꯍꯧꯃꯤ ꯑꯩꯈꯣꯏꯅ ꯁꯤꯟꯖꯕ ꯏꯔꯝꯗꯝꯁꯤꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯗꯁꯨ ꯌꯥꯝ ꯀꯥꯟꯅꯒꯗꯕ ꯑꯗꯨꯒꯨꯝꯕ ꯂꯪꯕꯟ ꯀꯩꯊꯦꯜꯅꯦ ꯇꯥꯆꯣ ꯀꯥꯏꯗꯩ ꯃꯣꯏꯒꯤ ꯃꯩꯒꯗꯣ ꯂꯪꯇ꯭ꯔꯤꯛ ꯂꯪꯊꯥꯜꯂꯒ ꯂꯝꯕꯤꯒꯗꯣ ꯂꯣꯏꯔꯦ ꯇꯥꯆꯣ ꯈꯨꯐꯖꯝꯅꯦ ꯇꯥꯆꯣ ꯂꯪꯕꯟ ꯀꯩꯊꯦꯜꯗ ꯂꯩꯍꯧꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯣꯜꯁꯤꯡꯗꯣ ꯇꯥꯆꯣ ꯑꯗꯨꯗ ꯂꯩꯍꯧꯕ ꯄꯣꯠ ꯆꯩ ꯌꯣꯟꯕꯗꯨꯗꯤ ꯀꯥꯏꯗꯩ ꯁ꯭ꯋꯥꯏ ꯃꯥꯔꯀꯦꯠꯇ ꯎꯒꯦ ꯐꯪꯗꯕ ꯉꯥꯛꯇꯅꯤꯗ ꯇꯌꯥꯏ ꯑꯩꯅ ꯌꯥꯝ ꯉꯥꯎꯖꯔꯤꯗꯤ ꯉꯁꯥꯏ ꯐꯣꯔꯦꯟ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯁ꯭ꯇꯣꯜꯁꯤꯡꯗꯣ ꯑꯗꯨꯅꯦ ꯍꯥꯏꯕ ꯑꯗꯨꯗꯒꯤ ꯉꯁꯥꯏ ꯑꯩꯅ ꯂꯩꯔꯛꯄꯗꯣ ꯌꯦꯡꯉꯨꯅꯦ ꯌꯥꯔꯦ ꯆꯪꯉꯣ ꯇꯥꯆꯣ ꯑꯁꯨꯛ ꯊꯦꯡꯉꯐꯥꯎ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯇꯥꯆꯣ ꯂꯪꯕꯟ ꯀꯩꯊꯦꯜ ꯆꯠꯂꯨꯕꯅꯦ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯟꯇ꯭ꯔꯤ ꯃꯉꯥ ꯍꯥꯏꯕꯗꯤ ꯊꯥꯏꯂꯦꯟ ꯕꯪꯒ꯭ꯂꯥꯗꯦश ꯑꯐꯒꯥꯅꯤꯁꯇꯥꯟ ꯑꯃꯗꯤ ꯅꯦꯄꯥꯜ ꯂꯣꯏꯅꯅ ꯏꯟꯗꯤꯌꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠ ꯀꯨꯟꯒꯤ ꯁ꯭ꯇꯣꯜꯁꯤꯡ ꯍꯟꯗꯛꯀꯤ ꯂꯪꯕꯜ ꯀꯩꯊꯦꯜ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯏ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯐꯖꯔꯕ ꯃꯩꯒꯤ ꯀꯨꯝꯍꯩ ꯂꯣꯏꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡ ꯃ꯭ꯌꯨꯖꯤꯀꯦꯜ ꯀꯟꯁꯔꯠ ꯐꯦꯁꯟ ꯁꯣ ꯃꯤꯠ ꯗ ꯁ꯭ꯇꯥꯔꯅꯆꯤꯡꯕ ꯊꯧꯔꯝꯁꯤꯡ ꯂꯪꯕꯜ ꯀꯩꯊꯦꯜꯗ ꯂꯦꯡꯕꯤꯔꯛꯇꯨꯅ ꯃꯍꯥꯎ ꯂꯧꯕꯤꯍꯧ ब्रेक की मतुंग मयाम पांगुना तराम नोक्चरी मखाताबा पाउसंग पिजरी थौबाल डिस्ट्रिक्ट के मनोंग जनबा उसोई पोकपीदगी लिलोंग टुरेल अहनबी वैली ब्रिज ताबा लंबी असी था आसी की तरह फावदा मणिपुर लेंगा की मरी लेनबसिंग यंगसिनबिदुना समजिनबगी थबक हौद्रबदा एशियन हाईवे 102 यावना लंबी थिंगबगी खोंजक संगसिलगनी हारी वफम असिंग असी रूरल एरियाज यूनाइटेड क्लब ऑर्गेनाइजेशन राकोना सिंदुना लंबी असिगी फिबम पाउसिंग लोइनना यंगसिनमिनारबा मतुंगदा ऑर्गेनाइजेशन असिगी स्पोक्सपर्सन एमडी रिया जुदिना पाउमीसिंगदा फोंदोकिबनी महागना हाई किलोमीटर अमा मखाइरोम तमक सांगबा लंबी असी मतम कयागी ममांगदगी ngasi फावबदा लेंगाकी माइकदगी सेंबिद्री लंबी असी यामना मरु ओइबा लंबी अमा खकनी हाइबसी लेंगाक अमदी डिस्ट्रिक्ट एडमिनिस्ट्रेशन खंगबी दबगुम तौबसी रावकोना हकचिना लवे लंबी असी मियामगी यामना मरु ओइबा लंबीनी एसडीओ ऑफिस अमसुंग माइनॉरिटी सिंगी अमता ngairaba लिलोंग हावरेबी कॉलेज अदुगा डीसी थौबाल अमसुंग इम्फाल चटपदा लंबी असी नतना अतोपा लंबी लेते लंबी असिदा ऑटो रिक्शा कया मरुम सर्विस तौरिबनी लंबी असी सेंबीदबना मरम ओइरगा अना आये कया हॉस्पिटल यौदना पुंसी पिखम नखिबा यावरबनी मरम असिना प्रजासंगना थेंगनरिबा अवाबसी लाक्लिबा तांग तरा फावबदा लेंगाकी माइकेदिगी मिडियंग चंगबीदुना थबक ओइना ऑन्थोक पीद्रबदी एशियन हाईवे 102 यावना लंबी असी मतम कक्तना थिंजिनबगी खोंजंग संगसिलगनी हाइना मणिपुर लेंगाकी अमदी डिस्ट्रिक्ट एडमिनिस्ट्रेशन की पुनिंग चिंगसिलकले ब्रिज तगिना लिलोंग उसोई पक्पी ताब लंबी से मतम कयागी ममांगदगी सेंबीदबना मरम ओइरकांदा अदुकी मतिक सोक्शन खिदुना हौजिकती गाड़ी चथोक चचिनदा अदुकी मतिक अपनबो ओइबा दुग लोइनना खंगौदना इखोइगी अनायक यम सीरियस ओइबा पेशेंट सिंग पुबा कांदा फो प्रॉब्लम ओइबा हाइबदी हॉस्पिटल यौदबिदा हाइबदी पुलिसी पिकम नखिबा याबगी मौंग अमदो ओइरकपा असिगुंबा लंबी असि यामना मरु ओइबा एसडीओ ऑफिस अमसुंग माइनॉरिटी सिंगी अमतंगायर लिलोंग हौरेबी कॉलेज के दुगा डीसी थौवाल अमसुंग मणिपुर की कैपिटल ओइरिबा हल सिटी चटपदा लंबी असि नत्तना एदि लंबी अमा फौबा एदि खोइगी खुदोंग चाबा लैतबा अदु ngasi फौबदा लैरिबा मरी लैनबो अथॉरिटी सिंगसिना हाइबदी मियंग चंगबीदबा असिना मरम ओइरकांदा हाइरिबा लंबी असि अथुबा मतमदा लाइबा हौजि हौजि चलिबा था असिगी तांग तरा असि फौगी मनुंगदा लैंगाकना इदी मसीगी लंबी असि सेंबीगदबनी करीगुंबा सिंग सेंबीदबा तारगदी मफम मसीदा चेलिबा गाड़ी सिंग अखोइगी मतम कक्तना अखोइगी थिंजनबा दुगा लोइनना सियन हाईवे ओइरिबा अखोइगी 102 असि बावा साइरबा लंबी से हाइरबा मतम मसी पावदा थबो ओइनो ऑन्थोक पिरक्तब तारगदी अखोइ थिंजनबगी खोंजंग नाबार्ड की स्पॉन्सरशिप मखादा थौबाल डिस्ट्रिक्ट के नोंगपोक इंगौरोक लेबा इंगौरोक प्रोग्रेसिव फार्मर्स क्लब ना लौमी की थौना एफपीसी प्राइवेट लिमिटेड का खुसमनरगा सिंदुना फार्मर्स क्लब अदु लिंखतखिबगी चही अनि मपुंग फारपगी अनिरक सुबा मपोक कुमन थौरम ngasi नोंगपोक निंथौ पानथोइबी की कम्युनिटी हॉल दा पांगथोखरे रोल ऑफ फार्मर्स इन मॉडर्न सोसाइटी हाइबा पांदम दा पांगथोखिबा मपोक कुमन की थौरम अदुदा एमएसएफएससी की प्रोजेक्ट कोऑर्डिनेटर अमसुंग ऑल पाम मिशन की कंसल्टेंट सु ओरिबा महेंद्र सिंह खाइदेम कृषि विज्ञान केंद्र केवीके थौबाल की हेड सीनियर साइंटिस्ट डॉक्टर जसमारानी सरंगथेम सोशल साइंटिस्ट डॉक्टर धनबीर लाइश्रम लौरेंबम ग्राम पंचायत के नॉमिनी प्रधान के सना खोंबा सिंह केवीके थौबाल की एग्रोनॉमी की एसएमएस एन तोंबा सिंह अमदी सोशल वर्कर युमनाम पासुराम सिंह नचिंबा प्रेसिडियम मेंबर सिंह ओइना सरुक याखी
Thoramadu social scientist Dr. Danabir Laishramna role of farmers in modern society haiba hiram asida wangangduna lamdam asida sen milon karamna fagat hangani hauraklibat nahasna matau karamna sen tangani sen tungsin gani amadi sen thagani haibasi sandongna miyamda thamkilonna aikhoi tungi yaifa nungaiba khunai ama semnaba khangba kanba amadi kanna su nomba taurasi haina appeal su tauke Thoramadu da sarukya khiba expert singna su lomi singna manama sing Thanaba karamna sem sagani karamna laina tina dagi ngakthokani haibasi sandokna thamkibaga loinana farmers club aduda farm input singsu khutsinake lomi gi thona APC private limited na puthokpa organic ki oipa manama sing amadi tongan ba haira dagi semba pickle singi stall su hangke Manipur lenga ki director of education school gi science unit amasung journal education office John 3 Thobal gi science unit na punna sinduna Nifuni Soirak Suba District Journal Level Science Seminar Lisingani Kuni Toingasi Jawiyama Higher Secondary School Thobalda Pangtokre Basic Sciences for Sustainable Development Challenges and Prospects Haiba Hiramda Class 8 ki Class 10 Fawbaki Oina Pangtokiba Science Seminar Adu Haudopaki Formal Function da Indian Solidarity Council New Delhi gi Associate Member Dr. A.K. Patiya Kumar na Athoiba Mitung ZEO Zone 3 Thobalgi Deputy Inspector of School N. Rajan Singh na Thoramapu aduga ZEO John 3 Thaubalgi Manipur Education Service MES Miss KH Binodini Devi na akhanaba mitunglen oina sarga ke ZEO Zone 3 Thaubalgi District Science Coordinator na seminar adu pangthokpagi nunggi oiba wafam sandona sarukyari basingda thamkibaga loinana Thaubal District ke tongan ba school tara humdoi degi lakpa mahiroi kun humdoi na sarga ke seminar adugi makok mathang takraba mahiroi singda so ngasigi mitunglen singna Mana matung singsu yan toke. Tha sigi ani dagi nipan fawba numit tare ni chupna chathagadaba hungfuga taret suba wildlife wiki saruk ama oina Thaubal Forest Division na Joint Forest Management Committee JFMC ga khusamna na sinduna ngasi 10th High School da wildlife wiki thoram pangthokre Future of Wildlife is in our hands sabat him da pangthokiba thoram aduda Thaubal Forest Division ke DFO TH Lokendro Thaubal Range ki Range Officer S Samungau Deputy Ranger MD Aslam Joint Forest Management Committee JFMC 10th gi Laimujam Ratan Kumar amasung 10th High School gi Headmaster MD Nasir Khan maru oiba miyoi sing oina sarukya ke thoram adugi saruk ama oina People for Animal PFA gi Managing Trustee L Bisorjit amasung Unique Wildlife Protection Committee UWPC gi Ex Secretary Elangbang Budana wangangloi oina sarukya duna lamlaki sa uchek singi maramda sugay na wangang ke DFOTH Lokendro na haikibada lamlaki sa uchek sing kan bahay basi staff khajiktang layba forest kaktan ang amloy lamdam asigi tongan ba club organization sing mahayroy sing punakusam na minaraba matamda lamlaki sa uchek sing kan ba ngamgani lamlaki sa uchek sing fa ba hat bahay basi chahi ahum jail da thamba fine oina lising kun mga fawba thihan bayay hayraduna hauzik ningtham tha changlakpada loinana lamlaki cha uchek sing lakpa horagani makhoibu fabi dana ba aikoina amata Paujan Minasi Haike Humfutaret Suba Wildlife Wiki Thoram Asi Makatana Division Asigi Tongan ba mafam singda tha asigi tang nipan fawba leptana palan thoram asi pangthokani haike ngasigi thoram aduda JFMC 10 thagi member sing mahire sing amasung oza sing na sarukya ke akoi laiba citizen akoi laiba lekai club ko छात्र छात्री मयाम पुनः ngangna dagida kon ngamai da aduna ngasagi akoi ki thabti yam re reserve forest ke leba por pai juro koina ngakini ko reserve da yum sajalam bai junga ka doini then u hora me por bai junga akoi nu pha doini ko portal u hora me por bai junga pha doini then sobeli illegally u hora dana khairam jing bai dana horai permit yaw dana horai salar kha then turiani sim ne help bai juro koina kan tong ni dan lengoy huran promotion ko phade aduna koi lai staff si duty si yang re aduna usiat halam bajo ko phade ni adu si hayo me ande koi forest ke lai staff ni pumani putar kan ding amde aduna lai ba koi lekai ki club sing dan school ni chhatra sing chhatri sing nata suma mayam parja mayam dina sajok per kan da koi na chumaina sai wildlife kan ba ko ngong yo kan ba then
Horticulture production and its importance in hill areas haiba hiramda Seba Diwas ka mari lenana nongmagi oiba awareness program ama Manipur State Commission for the Scheduled Tribes MSC/ST amadi Nonegi District Administration ka kusamnaraga ngarang Nonne District ki Longmai Part 3 da laiba Tengkongjang Higher Secondary School ki auditorium hall da pangthokre thoram aduda Manipur State Commission for the Scheduled Tribes ki chairperson Thoigai Matthew Rongmai Nonegi Deputy Commissioner Joseph Pauline Kamson Manipur State Commission for the Scheduled Tribes ki member Dr. Tara Manjin Hanjo amadi Miss Lung Thauna Rongmai su sarkyake thoram aduda Agriculture Officer Dr. Rohan Dangmai na lenga ki oiba lawu singu baga mari lenana scheme amadi policing chalaiba loidana chingilamda horticulture ki maru oiba amasung madudadi pithokpa yaba pithok sing gi matangda khananai na ke tongda experts sing yauna longmi singawari watai sanabagi section amasu yauke thoram adugi saruk ama oina TK Higher Secondary School campus tasu u chara thakibaga loinana u chara kaya amasu thoram aduda sarukya ba lakiba miyoi singda yenthoke Khangabau Jila Parisad member KH Rasmohan amadi mahaki imung manungna achangba senfam pumna makputhokduna saba loiraba Khangabau khulakpam lekai da leiba Sri Lala Sarma Mandir ngasi haunabi matung ina sangkaduna laigi committee miyoi singda khutsinakre thoram aduda Modern College Imphal gi retired associate professor Dr. L Ibungohal Khangabok Part 1 GP gi pradhan nominee and lakpa amadi Khangabok Part 3 GP gi pradhan nominee M Manglem Jauna thoiba mitung sing oina sarukya ke Lightning Laison gi thoram kaya galona na pangtokhiba mandir sangaba aduga mari lenana Jila Parisad member KH Rasmohan na phongdolakpada Laiki draba mahaki apokpa amadi apokpi ani na pamjaramba manglan adubu pangthokpa oina amadi lekai miyam gi khanduna laisang asi kachabani laisang asi atubo matamda saba loshina bahona bada mateng pangbi ki bapumna makpo apenba phongdol aduna makha tarak padasu miyam gi seba leptana tawba ngamjage haina phongdolakhi buinadagi khanjaruba imagi babagi seba amutangdi masawri bekhuna phangjage haina khanjaduna lejaramba wakhalo laduna maram oraga khuna laisang asi kachabani laisang asi sabada tongan bakayana taba tumba ahin nungtin khaktana yamna wana honabiduna yamna tena laisang asi sabiduna ngasidi ngasiga sumba nungairaba numina sida sanga jaba phangjaba si aigi yamna laibu phujabani Prime Minister Narendra Modi na ngasi Imphal Himachal Pradesh ki Bilaspur da All India Institute of Medical Sciences M Sangakre thoram aduda Himachal Pradesh ki Chief Minister Jairam Thakur Union Minister Anurag Thakur amadi BJP gi National President JP Nadda su sarukya ke Prime Minister na crore chatruk yankai henba project kaya ama sangga gibiduma urep yung tamgani hai amadi sanggagani Himachal Pradesh ki khongchit asda PM na maming lairaba ngasidagi hauduna numit tare ni chupna kuluda pangthokadoriba dusera gi kumhai dasu sarukya ke Mikhal pangthokadoriba state asida miyam gi mifam amada wangangani Narendra Modi na laibak asigi hanba kumai asida saruk yaba Prime Minister Oigadori PM Modi na yung tamgadori ba chakhat thorangi project singi marakta crore listing amaga chatruk marfutara henba pinzor dagi nalagard fauba kilometer kuntra matoi sangba land mari oiba National Highway 105 crore chahum yang khairom gi oigadaba nalagarta medical device park kalona na Bilaspur da crore listing amaga chamri humfutara henba specialty tara nipan amadi super specialty tara taret department sing modular operation theater tara nipan amadi ICU phamung humfumari yauna phamung chatret yankhai leiba AIMS hospital su yauri Indian Army Aviation Cheetah helicopter ama Arunachal Pradesh ke Tawangi akoibada mafam singda routine sortie toringaida pokhairakpatigi helicopter adu pairakpa pilot ama laikhidre amana asokpadagi laikan nari haire ngase yupung tara taba duai da helicopter adu pokhairakpadagi helicopter adu pairakpa pilot animak anakpada leiba military ge hospital da pukhatke pilot ama dilaikan abang ngamdana laikhidabani Laibak thiba thodok adu da laikhidraba pilot adugi maming Lieutenant Colonel Saurabh Yadav kawi helicopter adu pokharakpagi chapchapa maram hosuk phauba khangbangam jihari Royal Swedish Academy of Sciences na handak jahigi oina chemistry ge Nobel Prize Caroline R Bertozzi Morton Medal amadi
K-berry sharpless da snapping molecules together ki method puthokpa ki fangkhrei. Award adu Royal Swedish Academy of Sciences ki Secretary General Hans Ellegren na Sweden gi Stockholm da leiba Karolinska Institute laukthokibani. Panbayay ngarang physics ki Nobel Prize miyoy ahum da pinaba laukthokibani. Makoy sing adudi France dagi Alan Aspect, US dagi John Clauser amadi Austria dagi Anton Zeilinger ni. Makoy gi experiment ki matung ina quantum particles ta thingnariba entanglement phenomenon asi aseng bani atay atopa force amadi gi natte haiba khangbangam ki amadi transformative technology asi sizinaduna computing hack free communication amadi teleporting ki lamda hena khumang choksin bangam gani hairi makoy ahum asina quantum theory gi theoretical foundation da achoba thodang ama lauri. Union Health Ministry ge data amagi matung ina India da hokiba pung kunmari aseda nauna COVID-19 positive oiba miyoy lising aniga jamri humfuni pan tengnakrei miyoy lising ahum ga chatat kuntra mathoi na laina asagi phagat ki amadi miyoy taratari na laikhidrei masi tharaga hojik phawada lachit asna maram oiraga laikhidaba migi masing puna crore manga lising apiga ni lakh manga lising kuni pan chatat kuntra humdoi oikibaga loinana hojik India da COVID na naduna leiba migi masing na lising kuntra humdoi chahum tara nipan oiri. Positivity rate na chada ama dasmik ahum ani oiki amasung fagat pagi chang na chada marfu tarani pan dasmik taret mari oiki. Health Ministry gi matung ina hojik fawada laina siki ngauthok na ba laibak asigi oina crore chani tarani pan hena COVID vaccine kapthokre haire. Laichit asna laikhidra pa miyoy tarataret asi Kerala dagi miyoy mapan, Maharashtra dagi miyoy ani amasung Karnataka, Madhya Pradesh, Odisha, Punjab, Rajasthan amadi West Bengal dagi miyoy amamam ni haire. Loisilak pada maroiba paong hanapijari. Chief Minister na thangmay ban gi jarau ching amadi hangang gi margin polo complex ta open gym ani sangkaduna miyam da khusinakre. Tuition chatna batholak panupi macha amada makut sanglubat nupa ama Impal West ki police kampu na hojik ngai haki mamang da fare. Driver fubada China ba miyoy pung ni funipan gi manung da charak pi jabade Impal Mare lambida matam kaltana bancha tharagani haina driver singa laukthokre. Prime Minister Narendra Modi ngasi Himachal Pradesh ki Bilaspur da All India Institute of Medical Sciences M sangakre. Amadi India da hokiba pung kunmari da nauna COVID-19 positive oiba miyoy lising aniga jamri humfunipan thingnakre miyoy taratari na laikhidrei. Hausiki oinadi PONYTV na pijaba Manipuri pang matang sa usinjare mayabong kana khuramjari.